Mebys News and Information na adomutaram nokchari. Khunai asida laksinduna leiramba amangasengi yachaladu thokpagi sakta momoina Ngasi Kabui phurupchasingna ahanboina athenpot kaduna Shri Shri Govinda jibu khurumba lakpagi thouram ngasi pangthokhre Shri Shri Govinda jigi temple board na sinduna pangthokpa thouram tongan ba kabui khul kunromgi kabui ningol amadi piba kayana athenpot karaktuna Shri Shri Govinda jibu khurumki loinana Shri Shri Govinda jibu saithaba kabui go iba nat ki isei Govinda jigi leimangda saksonduna thauni jakhe loinana Shri Shri Govinda jigi temple board ki maikai degisu kabui ichinaw sing aduda athenpot lankhe ningsing bayai taseng namakti maihorol dagi hongna chingmi sing Shri Shri Govinda jigi thaugal adumak phangduna lakrabani ngasi laisang asida leiriba Shri Shri Govinda jigi kaina kauba lamdamda leirambagi warida kabui ningol punamdini kaubi amana unaduna punamdini dagi acha thak lapuna chingba cha khibagi wari leiribani masimagna ngasi faubada Shri Govinda jigi numit khudingi luk hobada lafu ironbagi machanasi haplibani masina takpadi Shri Govinda jina chingmi singa tana thanaba yadraba mari leinari haibani ngasi thouram masina aikoi maselgi amatoiba saktam sagatpada achauba ngaklo ama oiragani thajanari Senyekta Manipuri Lol athubada yaoraklagani Meitei lona India ki 8th schedule chankiba numita Rajya Sabha ki MP iningthau Leishemba Sanajaoba na pangthokhre wafam asingasi wakhalon manaba apunba kangleipak wamana sinduna Manipur Press Club ta pangthokpa kunchakamathoi suba Meitei lonbu India ki 9 suba schedule da chankiba numit ki palan thoramda phongdokhibani tha asigi taraga taruki nungtil pung amarom taba matamda yumdagi thokhibadagi mafam khangdana mangkhiba singjamei chinga mathak namairakpam lekaidagi namairakpam ingochagi machanupa namairakpam chikhenganba cheikunga ngarang Imphal turel gi singjamei thong manakta asiba hakchang oina taduna leiramle pausina hai thasigi taraga tarukta singkhenganba mangkhre haiduna missing report ama singjamei police station da numidang pung 3 taba matamda thangalakhi adumakpu mahak asiba hakchang oina ngarang numidang wairam pung 3 rom tabada miyamna thengrakibani asiba hakchang asi imung manunggi mioisina case amata tawjararoi haibadagi imung manunggi mioisina mathau mangam pangthoknanaba pukhre hairi yamna laibak thiba thodok amada ngarang numidang athengbada Khangabok amadi athokpam anigi lonaba arong thongda Tata Nexon ama accident thokpada mioi ani leikidrei makoi animak Khangabok khunau lekai degini hairi